ꯍꯔꯥꯎꯖꯕ ꯊꯃꯣꯏꯗꯣ ꯑꯍꯦꯟꯕ ꯇꯛꯈꯤꯔꯒ ꯍꯔꯥꯎꯖꯕ ꯊꯃꯣꯏꯗꯣ. Thank you, madam. ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯏꯁꯩ ꯑꯃꯈꯛ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ. Hello. 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 Isagi ming leifam haibiyu. Madam, I Marangpalli ISS Salman Pin Kudrakam. Taram noksari. Isagi haijaba kari khudol tambigadori. Madam, sing secretary. Taminasi adudi hobiro. Simang landang nasidi amoy layman oy hauri tigla ahing kaya dasu ipupota pang kang handari nung simang landang nasidi amoy layman oy hauri kaurabara dana pinangbu atungai Sindu kaurabara sana pinangbu atungi lam kulwari sindu ahanbo na bagitaw tukto kangam di aigi tamoyna ahanbo na bagitaw tukto kangam di aigi tamoyna Nungsimang landang asidi tamoy layman oy huri Sigla ahing kaya dasu ay puputapang kang handari Nungsimang landang asidi tamoy layman oy huri Nangga ay kipun siga tungasi Sakibawa saksindo Nangga aigi punsika tungasi sakibawa saksindo Manglangi tawdog oy huri ay nababiwasak ahuri Manglangi tawdog oy huri ay nababiwasak ahuri Nungsimang landang asidi tamoy layman oy huri tamoy layman oy huri. Madam Messenger. Thagatsari yam phajana isai se khudol tambirei. Thagatsari. Ngasigi live talent thorom asigi aroiba caller lakhotjari. Hello. 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 Isagi ming leifam amuktang haibiyu. Hello, Mandai. Sundari to. Taram noksari. Haijaba kari khudol tambigadori. Hoi. Network se khajitang nungaitaba mali isado koigi isai se tabada mayamna nungaidana ba khajitang lengthok lengsin tawbiraga isai se hobiro taminasi. Haijia tedu sum mati hosum Hoi. Lamlan di sana tiwasunda marda punu nitham hongana nanor hinga bo di sana wakanda non punu Henda kanamu koi dani ujhe me pagal chhodina nake pusse galwina tatmin lachile unchigi khomoi nitham hongana nanor Hinga Kanaki mapanga may balo Kanaki mapanga may balo
ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯅ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯎꯠꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯗ꯭ꯔꯦ ꯃꯣꯅꯤꯀꯥ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯇꯧꯕꯤꯒꯗ꯭ꯔꯣ ꯗꯥꯏꯂꯣग ꯍꯥꯏꯔꯛꯄꯁꯤꯗꯁꯦ ꯑꯩꯅ ꯈꯛꯇꯪ ꯇꯧꯕꯗꯗꯤ ꯃꯄꯨꯡ ꯐꯥꯗꯧ ꯋꯥꯠꯂꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯍꯦꯛꯇ ꯇꯥꯕꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯕꯣꯏꯅ ꯍꯦꯛꯇ ꯇꯧꯁꯤꯜꯂꯁꯤꯀꯣ ꯗꯥꯏꯂꯣꯒꯁꯦ ꯍꯣꯏ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯀꯤ ꯍꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯔꯁꯤꯡꯒꯤ ꯇꯦꯂꯦꯟꯁꯤꯡ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯑꯦꯡꯀꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯩꯖꯕ ꯑꯃꯇꯪ ꯃꯇꯦꯛ ꯃꯇꯦꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯂꯥꯛꯆꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯗꯥꯏꯂꯣग ꯃꯇꯦꯛ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯗꯥꯏꯂꯣꯒꯁꯦ ꯍꯨꯔꯥꯟꯕꯗꯣ ꯃꯄꯨꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯦꯝ ꯑꯃꯗꯤ ꯃꯃꯥ ꯊꯣꯏꯊꯣꯏ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯅ ꯇꯧꯕꯤꯈꯤꯕ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯌꯥꯝꯗꯁꯨ ꯄꯨꯁꯄꯔꯥꯅꯤ ꯑꯃꯗꯤ ꯃꯣꯅꯤꯀꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯈꯥꯅ ꯌꯦꯡꯉꯤꯗꯤ ꯀꯩꯅꯣ ꯂꯝꯕꯤ ꯆꯠꯆꯕꯅꯦ ꯅꯪ ꯂꯥꯛꯑꯦꯅ ꯃꯤꯠꯁꯦ ꯎꯁꯤꯜꯂꯒ ꯆꯠꯇꯥꯔꯤꯅꯦ ꯍꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯐꯥꯎꯕꯤ ꯅꯪ ꯃꯤ ꯎꯁꯤꯠꯇ ꯇꯧꯅꯨꯀꯣ ꯍꯋꯥꯏꯖꯥꯔ ꯌꯣꯟꯅꯤꯡꯉꯦ ꯌꯣꯟꯅꯤ ꯌꯣꯟꯅꯤꯡꯗꯦ ꯇꯣꯛꯀꯅꯤ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯄꯣꯠꯅ ꯍꯨꯔꯥꯜꯂꯕ꯭ꯔꯣ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯪꯅ ꯉꯝꯃꯤꯕꯕꯨ ꯃꯤꯒꯤ ꯃꯆꯥ ꯐꯥꯎꯕ ꯑꯉꯥꯎꯕ ꯃꯤꯇꯥꯡꯕꯗ ꯊꯥꯖꯕ ꯉꯝꯃꯤꯅꯦ ꯅꯪꯗꯤ ꯃꯤꯇꯥꯡꯕꯗ ꯊꯥꯖꯒꯦ ꯊꯥꯖꯅꯤ ꯃꯈꯣꯡ ꯇꯦꯛꯄꯗ ꯊꯥꯖꯒꯦ ꯊꯥꯖꯅꯤ ꯅꯊꯧ ꯂꯩꯇꯦ ꯑꯣ ꯑꯗꯨ ꯑꯣꯏꯒ ꯅꯆꯥꯅꯨꯄꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯥꯖꯧꯋꯣ ꯏꯆꯥꯕꯨꯗꯤ ꯀꯩꯒꯤ ꯃꯤꯇꯥꯡꯕꯗ ꯊꯥꯖꯗꯧꯔꯤꯕ ꯅꯨꯄꯤ ꯁꯦꯝꯕꯒꯤ ꯄꯩꯁꯥ ꯐꯪꯍꯧꯗ꯭ꯔꯦ ꯋꯥꯏꯔꯛꯏꯕ꯭ꯔꯣ ꯍꯣ ꯑꯩꯗꯤ ꯅꯪꯗꯧꯅ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒ ꯐꯥꯕ ꯁꯣꯠꯄꯗꯣ ꯍꯩꯖꯗꯤꯌꯦ ꯑꯩꯕꯨ ꯅꯨꯄꯥ ꯐꯥꯕꯤ ꯀꯥꯏꯅ ꯃꯁꯤ ꯉꯁꯤ ꯁꯤꯅꯤꯀꯣ ꯍꯦꯔꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯑꯍꯟꯗꯨꯒꯤ ꯃꯃꯥ ꯌꯦꯡꯅ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯇꯥꯟꯗꯨꯝ ꯆꯞ ꯆꯥꯔꯦ ꯀꯩꯗꯧꯗꯣꯔꯤꯕ ꯆꯥꯛ ꯌꯦꯡꯅꯕ ꯇꯥꯔꯦꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯔꯤꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯀꯣꯜ ꯐꯪꯕꯤꯍꯧꯗꯕ ꯃꯊꯪꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯇ ꯁꯣꯏꯗꯕꯒꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯦꯂꯦꯟ ꯍꯟ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯅꯃꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯐꯣꯟ ꯑꯣꯛꯄꯤꯈꯤꯕꯁꯤꯡ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝ
Tharom sandokuna tahan jaribasi 91.2 megahertz sandok sariba Diamond Radio channel dagini.